Image Pauda Ming Tabiriba Sangbu Yumnam Anuradha Devina Ikono Kurumzari. Housing Maroiba Pauda. India ke ana COVID-19 license lekhi dabage mioi lakh ani lesang marpum doi chanigani punipan sukhrei. Thawal wangkem da sung asidagi chahi 19 dagi nifumari phawgi mioi singi vaccination kapa hokrei. Containment zone lauthok khraba mafam singi imung singi matengi polam sing leptana yanthonari. Loinana Prime Minister Narendra Modi na Gujarat ke cyclone Taute na solaba mafam sing aerial survey tawkrei. Hauzik Image Paudam Pizatringagi Mawinana COVID-19 ge ani suba web laksinaba laingang na locally batawak thoram singda ekoi khuding na sawgatuna lechat asibo maithiba piminaresi loinana yariba makai yumyum dage darka laitana sathoktaba face mask upa miam punbage thawak thoram sing tawdaba social distancing ngakpa khusa hand sanitizer nataga saponna toina hamdokwa amasung laichala sidege ngakthongnaba COVID-19 vaccination soidana kapthokpi pakawigano hauze pawu sanone pizari Malingi oina hauzik pawda coronavirus na mioi karor tarataruk lag nipuni toy lesang kolomdoi chamapan nipunahan krei active case na karor taruk lag ahom lesang tarani toy samapan kolomdoi oidi nabadagi phagalaki bana karor tara lag manga lesang taret ka kunne laikhidabana lag kuntra mari lesang ahom chamapan marbutara tareni hauzik pawda virus asina kwaidagi chaitheng nanglaba lebakasi US na oidi Lebakasida Hauzik Pawda case karor ahum lakh kuntra taret leseng humbutamari samapan nipumanga thenakre active case tana lakh yangkhaima leseng kunt chaniga marphuni pani nabadagi fagalaki bana karor ani lakh humbutani thoi leseng yangkhayum doi chahunga kuntaret amasung laikhidabana lakh taruk leseng ama chahung kuntrani ani subada India na ori lebakasida Hauzik Pawda case karor ani lakh yangkhaimari leseng marbutara taruk chahunga kuntra thengnakre active case dana la kuntra ni toy leseng kuntaruk chatre katrama pani nabadagi phagalaki bana karor ane laktrama pant leseng marpu taruk chahunga humpo humdoini laikhidabana lakane leseng marpu humdoi chaniga nipuni pani ahum subada brajana ori Hauzik Pawda lebaka sida case karor ama lakh yangkhaitaret leseng kuntra ni toy sanipang kuntra taruk thenakre active case dana laktara humdoi leseng humbudra humdoiga kunipada lady nabadagi fagalaki bana karor ama lakh kuntra mapant leseng kont chatreka yangkhainipan amasung laikhidabana lakh mari leseng kuntra mapanga yangkhaine India ke oinaso Maharashtra state asina Hauzik Pawda case lakh yangkhaimari leseng kuntra humdoi chamanga sumna taruk thengnaduna ahanbada lady state asida active case lakh mari leseng kunithoi chaniga nipumapan nabadagi phagalaki bana lakh nipumapan leseng kuntaret chamriga marpho amasung laikhidabana leseng marpho humdoi chatreka humputar tareni ani subada Karnataka state na oide state asida Hauzik Pawda case lakh kunithoi leseng humbutani thoi sahunga humbutar mari thengnakre active case dana lakh manga leseng humbutar manga ka nipumapani nabadagi phagalaki bana lakh tratrok leseng humbutar mariga nipumapani laikhidabana lakh taratrok leseng humbutar mari chamriga marputareni ahum subada Kerala state asina oiri Hauzik Pawda state asida case lakh kunithoi chatreka sumna taruk thenakre active case na lakh ahum leseng niputare chamapant marpumapant nabadagi phagalaki bana lakh tara nipant leseng niputaru chamasumna taruk amasung laikhidabana leseng taru chatruka tarani thuini pandemic asida kaksang district oina active case ta mioi chahunga sumna mapan aduga sigiba migi masingna kunipan sukre ngasi district asigi mioi kunmanga nauna COVID-19 ta positive oya thenaki aduga mioi amane sikhi positive oiraba singdo kaksang dagi mioi mapan wabagai dagi ama kairak dagi ani hianglam dagi ani lamjau dagi ama amade thongjau dagi tarane laikhidraba mioi ama adusu kaksang dagi ni district asida hangleba community isolation center singda lairiba apunba inmate masingna chamaga marfudra mathoini masigi manungda kaksang maka high school da nipan ITI kaksang da kulumdoi KMC kaksang da humpumathoi wabagai high school da ahum Lawidong high secondary school da marpudrani toy amade JNB umathel da mari lady aduga district asigi oina home isolation da mioi humbutra lady
Landam asida COVID-19 ge ani suba web namara moiduna nongma nongma ge positive oibagi masing hangalakpa natana sibagi masing zo hangalakpa asibu thengnanaba Council of Teachers Association Kota Manipurna mamang COVID-19 ahanba web ta tawkhibagom Department of Education as Government of Manipur ge makada thabak toriba oza singe nomagi 12 May 2021 ge 12 dagi CM COVID-19 Relief Fund donate tongnanaba warep laude haina kota gi cherolamana hairi hiram siga mari lainana kota gi executive committee na concerned authority na nomagi tolop adu kahongna basu hairi district administration Thawal amasung district health society Thawal anina sinduna Thawal wangkhem da laiba health and wellness center da su ngasi dage district asige oina chahi 19 dagi nifumari phawuda laiba miyoi singda vaccine ka pa hokre ngasi dage hokiba vaccine da kapham asida chayol amada yumsa kaisa kudingi miyoi chani sani vaccine kamna ba panam thamle vaccine ka pa duda saruk yakibe district family welfare officer Dr. KSIS memchana phongdorpada district asige oina tha asige tang tara tareta khangabo pa 3 kunau laikai da laiba health and wellness center da chahi tangkak asige vaccine ka pa hodoke haiba mafam ani asida district asige oina chahi 19 dagi nifumari phawuda laiba miyoi singda yumsa kaisa numita kudinge vaccine ka pa gi thabak chathagane yumsa kaisa numita kapkadaba asige appointment amadi schedule ge ningthokaba numit ke ayuki pung 10 makai dagi covid ge website ge lobi yagani haiki Malim da COVID-19 ge asoba saiting pidiba asida iramda Manipur so zauna awaba saiting phangli asigamba COVID-19 license asida ge ngak thongna bagi pandamda Kongpal Students Welfare Club KSWC Hainong Makong Primary Sub Center amadi Laisnam ngapigani Laisram Laikai Gram Panchayat ke Pradhana Punna Khusamnaduna ngasi megi tang 18 dagi hauraga nominini ge oiba vaccination program pa ama KSWC ge sanglaina pangthokrai Hariba vaccination program asida ahan manumiki oina miyoi chanida hida kapthoke hayeng megi tangkundasu mapam asida hida kapthopagi thorom makasa thagani hairi Sengmai Kendrige MLA Aids Dingo Singha gi lisang makada Sengmai Assembly Constituency ge COVID-19 frontline warrior group SCFWG na Lieutenant Satarapagi sarukama oina Kendra asigi manung channa leiba containment zone singe mapam singda chana thangna papolam singen thokrai Containment zone ge manung da laiba Sengmai Kendra ge yum sahumukta nomagi tangai phadana changdraba yadaba machak sing seng hawai thau thum alu tilho sapone chingba yan thoke Kendra asida paksana COVID-19 license ase sandarakpadagi ikui dana mamangda MLA ge lamsang makada Kendra asida mobile rate test sinduna tawkhibalai krabane MLA as Dingo Singana Kendra as again containment zone singda ladiba prazamiam kudemak ki chana thangna bage award pa lehelo haina phungdoke haidiba chengsak chana thangna bage polam sing yenthokpa ase makhatana leptana chathagani haina su phungdoke MSME gi National Board member Robin Blackina BJP gi National Program Seva hi Sangarthan ge manung chana containment zone lauto kraba langthabal kendra ge yumthong kayada chana thangna bage tengbang khusina kre Tengbang polam singadu MSME ge National Board member Robin Blackina lo singduna Lelong ke Imphal West Municipal Council ge hanage vice chairperson Arambam Omibala Council asage ex chairperson Ningthozam Sorojini BJP Langthawal Mandenge President su oidiba Lelong Imphal West Municipal Council ge councillor Maibam Zoykumar Hyangthang Gram Panchayat Narang Council ge ward number 9 ge member Thingnam Sarat amadi BJP Langthawal Mandenge Thomi Kyaga loinana Karambi Youth Development Association amade Naran Consent Mayai Lekai da Laiba Don't Flower Club da Kusinaduna Pangthokibane Tengmangi Polam Kusinnabaduda Sant Flower Club ke Vice President Sanauzamp Mohindro amadi Kidage Secretary Laisram Lockerson Pongdorakpada House COVID ke Waraba Matam Sida Awang Maibam Laikai digi BJP Manipur Pradesh ke Hana Treasurer su Odamba Robin Blackina Angamba Tengbang kya Pibinamba Haininga Leitana Thagali Makata Namiyam ge Seba Mapung Phana Tawangamba Oibiyo Haina Pondoke
Manipur lenga ke thorang matung inna tamthiraba COVID-19 asidake ngakthonaba amadi positive oirapage leifam leitraba singge oina constituency kudimakta community home isolation center CHIC amamam hangnaba khangangkraba matung thobal kendra oina kendra asage MLA Sri Okram Ibobige lisang makada Waikomani Girls College da hangliba community home isolation center asidangasi thobal assembly Youth Congress Committee ge Thomi Singna CHIC asida positive oiduna ladiba sing amadi CHIC asibo ngak senbiriba volunteer sing mapamaduda duty tawriba staff nurse security personnel singi ngasi ayuke changlen ama pisaki loinana mapamba aduda mathau tawriba volunteers nurse amadi security personnel singna season anaba mask sanitizer PPE net chingba polam sing so mateng pangkhre Mating asigidama CHIC asida lehoriba inmate sing volunteers nurse amati security personnel singna kendra asigi honorable MLA bu amati thobal assembly youth congress committee bu ekai khamnaba amati thagatpa phongdonagli COVID-19 ge ani suba laicha se thengnanaba amati masina manghan tan khraba matungda lamlai assembly constituency bu nanghona hanadagi hena khongsen yangba semilar ta ama sanganabagi pandamna ngase political activists sapam kanglaipal maitinga sel oina lupa lak amake sempam putoktuna people's care fund lamlai ge thabak tharam sang haudokre sayisige kwaidagi tamthina miyoiba khunaina mayoknariba COVID-19 gi laichatna singnariba se aikoi kudimangna amato oina thengnaduna maithiba piramlaga lamlai maike gi miam hena kumang sausanba socio politico economy amanongna semgatuna miamda yaifaba tunglamsat ama semangamnaba honaminaba change thaudang ase longna nabagi damak people's care fund ase tangai padabane haina political activists sapam kangai paula phondokhe ngase phondokhi ba people's care fund asida makatana Emmanuel English Academy yangyang pongpige founder secretary Salam Sundar Saijangda laiba social worker Waikom Rakesh yangyang pokpidage ningombam channo Premila Pungdongbam dagi ex Pradhan Irungbam Rabina Chingbam Yoikana ngamba sange mateng pangkhi People care fund asidi lakwa senfam na ramlagi leitelaira pum nu pung khungdaba awana tarba mayamda haiba senfam asidi lakwa esasing asina mateng pangba pangjaga daribani anai mekai dariba miyamna haiba people care fund asida angama mateng pangbiu hana lamlai mapai thogoluki mekai haidari amadi haiba people care fund asi mapung phana miyangi thabuk tobo ngamnabagi damakta amadi laiba pandemic asi loisilaba matungda lamlai miyangi perform no sum khungdaba awana tar miyamda mateng pangbu ngamnagungta people care fund asi hogdopagdamak lamlai mapai thogoluki mekai digi political activist sarok khonglipanbu hainingai leitina thagarba pungdokchari Assam Rifles amadi khunja singi marakta amana amabu ikai khumnaba amadi aphaba mari leinabage khudamu aina Technopal Battalion Assam Rifles na kwatha khulgi khunja singa kolasida haraute ambaga loinana lai haraubage kumai pangthokre kumai ase pangthokpada COVID-19 pandemic ke athingba leibana sarugi ablakpa migi masang akanaba oikhi adubo Assam Rifle ge kangbo amadi khunja singna ira thawni jakhiba ke loinana Assam Rifle ge maikei dege area aduda leiriba miyamda chana thagnaba amadi ration yang thokhi BJP ST Morcha Manipur Pradesh ke Vice President J Khongsai amadi mahake election committee ge miyoi singna BJP Manipur state ke President Oiramba Professor Saikom Tikendra laikhidabage asti numike sarukama oina laikhidabage photo da leishu katuna ikai khumnabu utpage achamba tharama mangase more 1 number 2 da laiba committee asige office ta pangthokre Joint Action Committee Against the Murder of and Babishana Sanogi co-convener Oibiramba Babishana Laikidabagi Ihoda Jelda Chankiba Loinana J Esigi Tabak Tauram Kudimakta Sobatodang Lobiramba Tongam Basanta Singh Thangmaiband Maisnab Laikai the Labana Ngarang Megitang Tarani Panda Ikam Kongaudona Laikidabada J Ishi Esigi members in Natamashon and Waitaba Amasung Awaba Punduksadi Sri Basantana Laikidaba Asina J Isigi Maikaida Menkatpa Ngamlaroidaba Asoba Watpa Amal Lehorogani Laikidabagi
इमुंगी अवाबदसु JAC ना सरुग याजरे अमदी लैखिद्रबगे थवाइना मपुगी लैकोंदा इंगना चिंगना लैबा उरसनो हाइना JAC ना चेरोल अमना हाइरी Prime Minister Narendra Modi na ngasi Gujarat chatuna state asigi cyclone tautena sohlaba mafam sing aerial survey tawkre Prime Minister Modi na ngasi yang sangkraba mafam sing adudi una Mahua amasung Zafrabad ni hairi mahana chair lauduna Ahmedabad sursu meeting ama pangthoke cyclone sohlaba singda relief pibata state na manage tawriba aduda lupa crore lising amage sempam pigane haiba wafum so Prime Minister na pang Lautoke. Union government tagi inter-ministerial team amatharatuna state aduda cyclone mahantahang krabasingi phibam yangsilagani haike. Gujarata oidiba COVID pandemic ki matangda so Prime Minister Modi na yangsangki cyclone taute da laikrib dabasingi imang manung da lupa lak ani ge sempam ex gratia oina aduga satina so lebasingdana lupa lising yang kipigani haneso Prime Minister na lautokre. Bigaduriba Sempam Singasi Cyclona Solaba State Sing Kerala, Karnataka, Goa, Gujarat, Maharashtra, Rajasthan, Amasung Union Territory, Daman and Diu, Amadi Dadra and Nagar Haveli the Laiba Newshing in Hairi. National Expert Group on Vaccine Administration for COVID-19 recommendation to Busangadu Union Ministry of Health and Family Welfare Loinana Kamina Kre, Amadi Ayaba Pikre Hairi. SARS 2 COVID-19 na narambadagi padaklaba sing aduge vaccine kapage matam tha ahum thengtharagani hanba dose kapkhrabagi matungda COVID-19 naramlabadi anishuba dose kapage matam suta ahum thengtharagani atai atopa lainana nariba amadi ICU da leidiba miyosing vaccine kapage schedule su yamdrabada chayol mari dagi nipan phauba ngaiki gani hairi Ministry na ayaba pikraba atay vaccine sige manamda state amasung union territory singda khangan kre hairi hausik arobada maroiba pau amani pizari India ge ona COVID-19 license lekhidabage mioi lakh ani lesang marpumdoi chanigani punipan sukre Thawal wangkem da sung asidagi chahi 19 dagi nipumari phawgi mioi singe vaccination kapa hokre Containment zone lauthok khraba mafam singe imung singe matengi polam sing leptana yanthornari Loinana Prime Minister Narendra Modi na Gujarat ke cyclone tautena solaba mafam sing aerial survey tawkre Image PAODAM ngasigde matang sida loisare ngeng tabiri besungbu amukana kurumsare